Manipur Lengakna Imphal Senapati amadi Imphal Churachandpur gidamak ngarangdagi bus lamthaduna akanba security ka loinana gari chenba hawrabasu lamthungpham yawba ngamdana halakraba matung Ngasisu anirak subo oina security gi akanba cheksin thorang ka loinana Malom Oil Depot mamangdagi Churachandpur gidamak lamthaki Pamdaba thokdoksing thoktanaba lambigi nakyata state force singna cheksin ngak senduna Churachandpur Tamna changsilakpada Churachandpur amadi Bisnupur ga tainariba Faujakhai Ikhai awang lekai yawkibada Masing yamlaba state force amadi command regiment ki personnel singna ngaiduna leiramki mafam aduda security singa wari sanaduna ngaihak leiramlaga transport department ki bus adu Churachandpur ki damak amuk changsinbada Faujakhai Ikhai bazar yobada Assam Rifles na khamlaga bus driver adugi che changkupna yenglaba matung check tawki tungda Assam Rifles singna bus adu Churachandpur romda chatanaba athingba thamlangki Manipur Police ki maikaidagi bus adu chatlankinaba hairabasu ayaba pirakkidabaga loinana mamai leiraga Imphal tamna Halhallakhre nakalamaromda security ki akanba cheksin thorang lokhatlabasu Imphal dagi Senapati tamna Chatkhiba gari singda COTU ki volunteer singna maite yawbra haina check Toukhre hairi